ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯥꯟꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯂꯤꯛꯂꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯤꯛꯂꯝ ꯉꯥꯛꯄꯅ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯁꯨꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯈꯨꯗꯛꯇ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯒꯠꯂꯒ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯁꯦꯟꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯔꯦꯜꯋꯦ ꯀꯅꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯁꯥꯟꯇꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯄꯥꯋꯔ ꯑꯁꯤꯕꯨ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎꯀꯣꯠ ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ ꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ 2 ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯀꯦꯖꯤ 4ꯒ ꯒ꯭ꯔꯥꯝ 400ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯐꯒꯠꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯍꯪꯈꯥꯀꯞ ꯑꯃꯁꯨꯡ ꯈꯨꯕꯆꯥꯂꯝ ꯀꯧꯏ꯫ ꯃꯈꯣꯏ 2ꯗꯒꯤ ꯍꯦꯔꯣꯏꯟ ꯁꯣꯐꯠ-ꯀꯦꯁ 300, ꯕꯣꯂꯦꯔꯣ ꯑꯃ, ꯕꯖꯥꯖ ꯑꯦꯚꯦꯟꯖꯔ ꯑꯃ ꯐꯥꯒꯠꯂꯦ꯫ ꯃꯈꯥ ꯇꯥꯕ ꯀꯦꯁ DRRꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ IWDUCOꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯠꯁꯣꯏꯗꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯌꯨꯅꯤꯠ ꯋꯦꯁꯇꯔꯟ ꯏꯝꯐꯥꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WIUCOꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ WIUCOꯒꯤ ꯃꯊꯪ ꯇꯔꯝꯒꯤ ꯑꯣꯏꯕ ꯆꯍꯤ 3ꯒꯤ ꯊꯧ ꯄꯨꯅꯕ ꯁꯣꯔꯥꯏꯁꯝ ꯃꯥꯏꯃꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ, ꯂꯥꯏꯁ꯭ꯔꯝ ꯈꯣꯝꯗꯣꯟꯕꯨ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯟꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯩꯁꯥꯃꯨ ꯁꯥꯟꯇꯤꯀꯨꯃꯥꯔ, ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ IWDUCOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯔꯥꯝ ꯃꯣꯃꯣꯆꯥ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯄ꯭ꯔꯕꯤꯟ, ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ IWDUCO ꯌꯨꯝꯅꯥꯝ ꯕꯤꯀ꯭ꯔꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯊꯛꯅ ꯕ꯭ꯔꯦꯛ ꯑꯃ ꯊꯝꯖꯔꯤ꯫ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ꯫ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ꯫ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ꯫ ꯗꯗꯥ! 이메마 기가노 아주 탐모 시기 금세 엑스텍 TMT나 잭슨나 락실러가 탐그러버니네 다다 랑세 주하라 하바가 암따 기드러보 ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯗꯨꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯦꯛ TMTꯅ ꯉꯥꯛꯁꯦꯜꯂꯤ꯫ ꯑꯦꯛꯁꯇꯦꯛ TMT ꯖꯣꯍꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ꯫ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯦꯛꯁꯇꯦꯛ TMT Strength is in the grip. ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ꯫ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ꯫ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ? ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ꯫ Jolip 100% natural syrup and capsule. Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Breaking matong na mayambu taram uksari hausi makataba pau pizari. Chandel District ki Tampi Village ta ngarang Golden Jubilee ki thoram pangthokre. Tampi sunu ruwal na sinduna khul asigi khulpu ground da pangthokhiba thoram aduda monolith ama maikum hangdokhiba galoina khul asina chahi yankai hena lerakpagi harau nungaibagi thoram kaya pangthokhi.
amateur mahini. Bible thong te pazam ni no. Nasa na puso to. यावनु नि ससिन नु तुंग हा पी सिन रूल है खुकी Assam Rifles and Sinduna None District ki Gaidimjang village da a day with company commander haina mingthon ba tharam pangthokre. Mahairoi chamaga yankhairom oja mama mapa amadi khawpum tampaki civil society organization gi luchingbi kayana saruk yaduna pangthoki ba tharam aduda national anthem sakpagaloina national flag singkhatuna mama lebak ningbagi paujal kaya Assam Rifles ki luchingba singna piki. Masigi senior instructor oiramba mutum badal na laikhidabada institute asina awaba phongdokre. Laikhidabagi imung manungi awabada su sarugyari hairi. Amaromda institute asina ngasidagi numit manganigi oiba winter adventure camp pangthokani tawramba adu tha asigi tara mari dagi tara nipan fawbu oina pangthoklagani hairi. Loshilakpada marpapa mukahanna thamsari. Santi Thugainaba Honorable Singhi Mathakta Chap Saba Thabak Lokhatnaba Liklamna President Amadi Prime Minister da Taksinkhre. Hauzik Fawbagi oina Am-Istv Pawng Pizaba Manipuri Pawng Tang Solution Zare Bining Tabri Bakwai Pino Pu Khurumsari.